Loyalam E-PAO tabi bakutimappu Hitram Susmitana Numitangi Pau Pizari Ahamida Maruiba Headline. Ngasi Nongmei Pikhatlakpagi Aroiba Numit Asidasu Tonganba Police Station Singda Nongmei Yauna Polam Kaya Pikhatnarakhre. Jochampurgi S Komnom Amadi Kaupizang Anigi Marakta Kukila Loba Singna Nongmei Round Kaya Marum Kaptorokre. Irang na manghan krabat loisang semjinaba Home Minister na Khangalakre makata na irang asina Tonganba loisang sing amang ata Tongandanaba pautaksu pirakle. Pausan na picture. Ngasi Nongmei Pikhatlakpagi Aroiba Numit Asidasu Tonganba Police Station Singda Nongmei yauna polam kaya Pikhatnarakhre. Manipur Governor na Nongmei Kusinarakhre pikiba matam ngasi March 6 loire ngarang su Tonganba Nongmei Kuntranithoi amadi langi machak singa mari leinaba police station singda Kusinarakhre hari ngarang phawda Tonganba Nongmei Chanipan ge Yangkhainipan surrender tawrakhre hari Police ki pauna hai ngarang Chuchampur Police Station Kampopi District ki Cycle Police Station Imphal East District ki Lamlai PS Irilbung PS Taret Suba MR Khavaisoi Hangang Police Station amadi Porompat Police Station da khulai sing adu Kusinarakhibani hari Panba yabadi apiba matamgi manungda khulai Kusinarakhpa singi mathakta logi oiba action amata lokhatloi karigumba ngasi March 3 ki Pung Mari Fawada Kulai Kusinarakhtrabadi Operation Chataduna Security Degi Lut Tawkiba Kulai Sing Amadi Illegal Oina Sizinaraba Singi Phagatgani Haina Governor Ajay Kumar Valana Fodokiba Laikhrabani Jochampurgi S Komnom Amadi Khaubizang Anigi Marakta Kukilalawa Singna Nongmei Round Kaya Marum Kaptharakhre Ngasi ayo pung 10:30 dagi numit yungba pung 12 phawgi manungda kuki khutlai paiba singna Chuchampur district ki Henglep police station gi manung chanba S Khomnom amadi Khaupizang anigi marakta Nongmei round kaya kapthorakhre adum oinamak mioi amata asokapan amata yaukhiba leite hari Pauche asina phangba paugi matung inadi S Khomnom amadi Kaupizangi area da Assam Rifles ki kangbu changsiluba matamda mafam aduda mangzawnana leiramba kuki lalolo UKNA gi lanmi sing makhoi lei haina khangalakhibaga loinana Nongmei kapthorakhiba oigani haina thajanari Thodok adu thokraba matungda AR amadi police ki kangbuna thodok thopam gi akoiba mafam singda operation sathakrai hari makha taba pau hojik phawgi oina press na phangba ngamdri Irang na manghan kraba loisang semjinaba Home Minister na Khangalakre makata na irang asina Tonganba loisang sing amang ata Thogandanaba pautaksu pirakle Inkumja lisingani kolumdoi gi me ahumdagi lamdam asida thorakliba maitei amadi kuki gi thokaningdaba irang asina maram oiduna lamdam asida leiramba lining mari lenaba Tonganba mafam sing amuk hana semjin sajinaba India gi Home Minister Amit Shah da Manipur gi administration da khangan ke hari Wafam asi lamdam asida February 18 da President rule chalai khraba matung haukiba March amada Amit Shah na luchingduna New Delhi da phamkiba security review mifamda Manipur ge administration da khangan kibani haina senior government official amada D Hindu da phongdokhibani Hauzik lamdam asida President rule la khraba matungda India lengakna Manipur da paikhalaliba Tonganba khongthang asina maitei amadi kuki anigi purupta achoba mayon amadi purakpa ngamlagani hari Panba yabadi English ani kolumdoi me ahumdagi maitei amadi kuki anigi marakta horakhiba irang asina maram oiduna lining laison ga mari lenaba mafam chahumga marfutaruk amang ata thokre haiduna Manipur lengakna Supreme Court ta haukiba chahi lisingani kolumdoi August thada khangan khrabani Loinana chahi adumaki September thada church Hindu gi temple Sanamahi ga mari lenaba luishang amadi lining ga mari lenaba Tonganba mafam sing khangdokpaga loinana makhata na amuk hanna amang ata thogandanaba akan mamongda ngak selhanaba Manipur lengakta khangalakpasu laikhrabani Fox na simba rally da kuki CSO kharana athingba pirakpa haibasi yaningde utong ahobada ising haiba tagani haina KMWO na fundorakli
Manipurgi apunba saktam kaiba yaroi tungi mirol kansi haiba pandamda leiriba loop asigi maikedagi chahi ani fazilaklaba kangloop anigi irang asigi matangda Federation of Civil Society Folks Organization Manipurna lakliba March nipanda chakadoriba santigi paujel puba khongchat amabu kuki CSO kharana athingba pigani haina media da phongdorakpa asi laibuk thibani haina kanglei pak Minority Welfare Organization KMWO Manipurgi President Nasir Khan khuyek piduna press ta thadorokpa cherolamana hari Cherolasina hai thawong asi KMWO Manipur na yaningde santigi rally asibu athingba pirakpa haibasi kuki CSO sing utong ahobada ising haiba tagani rally adu soidana Manipur miyam galoinana lamdam asigi kachin koya sinba thungna chanaba thorang tawduna leire Organization asina su saugat pagalunana makhoigi thomising su saru yanaba sem saduna leiribani santi pamba Manipur kahening daba phuruk khudimaki miyosingna su santigi rally asida saru yafam thoi hari Fox na safong kiba Numit tagi ngasi phawba kanglup amakhaki thabak toba udukhidri tawsu tawkhide makhata na su torakloi haibasu organization asina thajai maitei amasung kuki anigi marakta paw faunaba watpadagi mihat mipun misi mina thokrabasu penthokna duna yasinaba puraktuna mahusagi phibamda hanjilaknaba honaduna Fox na siliba santigi rally asibu yaningdaba phongdoktuna athingba pirpa haibasi kuki sing santi pamde Lan khata pamba furup amani haina miyamda uhalakpa haibasi laibang thibani furup anigi lan asina micham miyamda achoba chaitheng phangduna hojik phawba mitlu pirang kangdana leli haibasi furup anigi luchingbasingna khangpham thoi haina phongdorakli Relief camp ta leiramde haiduna ming kakthat piba haibasi thamoi shokna nungaite haina phongdorakli ing kumja lisingani kulumdoi gi me ahumda thokiba kanglup ki irang asidagi lanjelak tuna tampaki mafam kayada matam khara relief camp ta changjafam loduna leiba ima ichil inaw kayabu relief camp ta leiramde haiduna ming kakthat piba haibasi thamoi shokna nungaite haina Chuchampur Maite United Committee gi cherolamana hari Cherolasina hai relief camp ta leriba asi lainingduna leibanate awarpana pik thalaba miyoi ngaktani analayangi macha masu lairik tambagi sel tanaba chakhiba IDP singbu relief camp ta leiramde haiduna makhoi singbu relief camp ta gi ming kakthat khibasi adu athuba matamda record tawbiyu makhoi shu yumda hanjiningdaba nate Ud olabat lampakum tengthok pikraba mafhamduda karamna hekta chalaga leiba yaba nate political solution puraktriba phawbudi mari lenaba DC SDC SDO singna relief camp taleriba miyo singbu matik chaba Delhi Wazes pibiduna minungshigi mityeng thambiyu haina phongdorakli Yuhar hakibagi afafata lining thau sanamahi temple board na khangalakli Chatkiva tangmanga Loyalam lamtagi taruk ni panba yumsakaisa numit ke ayopong taramathoga minute manga rom tabada lamdam asida Richter scale manga dasmik marigi changda yuhar haki hakiba yuhar adu samuna puba pungphamda thengugi khongchatlonda havana afafata yanai merei paktagi milaktuna nonzuduna theme leba khunagi nungaibapi Loyalam masi soe maihau lampok kali ana ayek toibapi Kanglai pak asida aki akhang thoktanaba maisha langba awa ana thogan biganu haiduna lining thau sana mahi amadi imal leimaren sidabida athen pokachaduna lebaki yaifa thoiba oigani haina lining thau sana mahi temple board na thadorakpa cherolamana hari Hanagi Chief Minister N Virena Pikhat launch tawkhre Hanagi Chief Minister N Viren Singna Manipurgi ahanba Quick Commerce app Food Wi-Fi gi Pikhat app ngasi ayuk lowang sabamda leiba XCM gi mayumda launch tawkhre Pikhat app asida grocery heilei manamasing hidak langthak fast food gift amadi electronics item na chingba atay kaya minute kharagi manungda delivery tawnaba honari app asigi khutangdagi Manipur gi miyamna isagi pochai thindok thinjin amadi online business tawriba mayamna pick and drop service tawbagi khudongchabasu piri app asibu Play Store dagi download tawraga miyamna khudong chaba asi lobiyu haina founder Vicky Sang khangzrakpamna hairi Ekarni fuda tharamba poppy sing yanthakre
Manipur lengakna popi pambi sing yanthatuna manghanbagi khongjang makha tana chatharakli. Ngarang su Technopol district ki Laikong Hill Range ke Aroiba lam ekar nifurom da tharamba popi pambi sing security force amadi forest division Technopol gi apunba kanguna yanthatuna manghankhre hari. Popi pambi sing yanthatuna manghankhiba aduga mari lenana police na case amasu laukhakre hari. Yanthatuna manghankraba popi pambi sing adu charakna opium kg chaniga yankhairom lokpa yagadaba popi singni. Sale oina paragadi lupa crore ohunga lakun mga rongi mamal oigani hari. Amaromda New Kaithal Mambi Police Station ni manung chanba ko Jim Hills Range ki lam ekar tara romda tharamba popi pambi singsu ngarang yanthatuna manghankhre hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada marueba pau amuka hana pizari. Ngasi Nongmei Pikhatlakpagi Aroiba Numit Asidasu Tonganba Police Station Singda Nongmei yauna polam kaya Pikhatnarakhre. Jojampurgi Komnom amadi Kaupizang anigi marakta kukilala wasingna Nongmei round kaya marum kapthorakre. Irang na manghankraba loisang semjinaba Home Minister na Khangalakre. Makata ni Irang asina Tonganba loisang sing amang ata Tongandanaba pautasu pirakle. Matang asida Loyalam E-PAO na namitangi pau pibil lezare tabiri ba khudimako amuka hana khurumjari.